Manipurgi maramda Prime Minister Narendra Modi na Rajya Sabha thamkiba wafam adu thamoi sengba watpa wafam ni haina Lok Sabha gi member Dr. Angomcha Bimola Koizam na phongdoraklei kaisam thongda leiba mahaki mayumda Congress ki MLA TS Lokeshwar amasong Okram Surya Kumar yauna pangthokpa pawgi mifam amada wafam asi phongdokladuna Dr. Angomcha Bimola Koizam na hai tha tara marigi matungda Prime Minister Narendra Modi na Manipurgi maramda wa nganglakhiba adu mahak masamak yauna opposition gi leader amadi atai atopa opposition MP singna takhairakpadagi khangba ngamdabani haina lawi adumoinamak Prime Minister gi wafam adu pukchil sengba watpa amadi peningai oidabagi mathakta stat langangna nganggadaba wafam ni Prime Minister na thamkiba wafam aduna Manipur gi irang asi normalize tawrabagum malem gi atopa laibak singda uhalli school college amadi office sing mahusagum mathau tawre hairaga hekta normal oire haibadi langani Prime Minister na Manipur da hingsa gi thodok sing hanthare hairiba adu maram chaba wali Nongmai kapna bagi chang hantare haiduna hingsagi chang hantare haina loba yaroi hauzi relief camp singda mioi kaya ama awaba khanglibani hauzi Churachandpur Medical College da Maitai Furup ki mioi sing mahai tamba phangdri Maitai sing kangpokpi lalaga chatpa yadri Imphal da leiba tongan ba mailoisang singda Kuki Furup ki mioi amata mahai tamba ngamdana leiri asigumba phibam kaya sida laina Manipur gi irang ase normalize tawrabagum ngangkiba Prime Minister gi wafam adu miyamda utchaibani hainasu Dr. Bimol Akozamna marasi ki Dr. Angomcha Bimol Akozamna makatana hai status da Congress Party na lengak pairingai da President Ro Kyara Khanna thamki haiba Prime Minister gi wafam adu laibak thibani President rule haibasti constitution ki provision da yawba amani adubo hauze Manipur da chathariba aside constitution ki wangmada state ki autonomy da center na de facto ki thawong chatharakpani masigi khudam de Manipur ki security advisor asi center na hablakpani haina lenga ki maike dagi phongdokpa laikrabasu order thorakpa matam da de governor ki maming da thorakhi opposition ki MP ama waina parliament ta thamki ba wafam adu kanagumba singna su deforestation illegal immigrant amade NRC ki matangda wafam amata phongdokte haina nainari wafam singa se stalenga ki makhada pangthokadaba thabak thoram ngaktani mahakna phangliba wangang bagi matam adu yamna sangdaba maramna ahan bagi oina framework ama sembani framework asigi manungda maruoiba issue kaya pukhatpa yagadawribani opposition amadi ruling na laugadaba thodang sing masak khangna launasi madu oirabadi irang asi athubada loisinba ngamgani soikiba lankiba pumnamak thamoi sengna haiba phai hainasu Dr. Angomcha Bimola Koizamna makatana phongdokhi Thamoi nungdagi tholakpa Manipur pajabu nusiraga leiriba problem sibu solve tohange na tawrakpagi ai adugi mami kya tade na in laujebako mana nganga idu da normalization to ma school gare violence andere to leirebo sigi chakthung kidung na leiriba economy kaire iba mayum hanjan mangam nadriba akhoi community singi like tambada boy se haijai juni MU da la tamamba kangbu rims ta tamamba kangbu Churachandpur ta tamamba kangbu amata normal to da sibu miyang mami ta ucharaga normal ohen bagi type to ngangi ba pose masi laibok thiningai ni masi ko hawina hawre na hanak tagi chumna tawrani thabok se loisalani akoi na hangi genu to ma mokte haira agadi ko akoi pine o kana su sawre bo akoi su ko hoi na mayam chakda na du taw da ba hujik tawre idu su poche answer taw da ba yam yauri ba ko aina sini mayam da ina thamjani si mana nga